Danamanjuri University ke regular vice chancellor amasung register hapo haiba demand university asigi mahairoi singna sangsilakli bachara henbeki khongjang da yawba nupi mahairoi ani yauna punna mahairoi mari haksang soksalakpadagi Jennings Hospital da pukhatuna laikat nakre tha asigi mapandagi university asida undergraduate postgraduate amadi PhD tawriba mahairoi singna DM University ki A block mamang da sangsilakkiba khongjang aduda nupi mahairoi ahum yauna punna mahairoi 15 na saruk yarakibane Khongjang aduga mari lainana DM University Student Union ke Social and Cultural Secretary Kiran Huidrom na hai mamang taktagi hauna mari lainaba sing University asida regular vice chancellor register amadi non teaching staff sing hapinaba khongjang kaya sangshinduna lakpane adum oinamak ngasi fawba thabak to onthoraktabadagi mahiroi singna tongan tongan ba khudong chatba kaya mayongaduna lakle mahiroi singge tunglam chat ki lambi thadachuna mahiroi singbu mahai masing matik chana tamba fangandre mahiroi singna taliba demand sing Asi tabak to ontok triba fawba lepa leitena khongjang sangsin kigani haina sumak na makhatana phongdoke koigi mahiroi kaya ama akoi ngasi su hakchang amdaba madi hadi maram moiduna haji hospital da bukhatpo yaure ado hanba leitena koigi pandam masi student myam na hadi nupi angang khaktana koi myam PhD UG amadi PG gi chatra singna changsilliba tangsara henbagi khongjang asi hanba leitena dum hadi changsinjagi ni makhatana hadi authority singna hadi mari lena ba authority singna asiboba hadi student singna asiboba yauna hadi changsil absida hadi makoina tumina hadi kemta response hadi pibirakta basi hoi ngarang BC gi hadi kaugani habagi ma che madi thokpire adubu watliba hadi regular ba hadi registrar amadi mari lena ba hoigi staff singchi hadi akoina pamjari base BC khakta nataba hadi mari laina iba pumnamak loimak notice oina thokpiraga hadi ma awat pasing happy rectrive hoba makhata na si hadi chara hin bai khongjang si dum changsin je khine